ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯏꯕꯤ ꯆꯤꯡꯗꯣꯜ ꯑꯃꯗꯅꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯄꯨꯔꯤꯕ ꯃꯥꯂꯪ ꯃꯃꯥꯅ ꯃꯁꯥꯗ ꯌꯩꯍꯟꯗꯨꯅ ꯋꯥꯡꯂ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯂꯝꯗꯝ ꯇꯝꯍꯧꯔꯕ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯊꯧꯉꯝꯕ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯊꯧꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯇꯥꯎ, ꯁꯤꯡ ꯆꯟꯕꯁꯨ ꯂꯣꯏꯔꯦ, ꯀꯨꯝꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯅ ꯍꯟꯕ ꯇꯥꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯗꯤ ꯌꯥꯔꯦ꯫ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ ꯅꯪꯁꯨꯀꯣ." ꯏꯅꯥꯎꯇꯣꯟ ꯁꯣꯔꯒꯗ ꯋꯥꯅ ꯍꯣꯟꯗꯨꯅ ꯈꯨꯝꯃꯤ, "ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯉꯝꯕ, ꯅꯇꯥꯎ ꯑꯣꯏꯗꯤ ꯁꯤꯔꯦꯍꯦ, ꯋꯥꯕꯅ ꯂꯣꯏꯔꯦ, ꯌꯥꯗ꯭ꯔꯦ, ꯈꯣꯡꯒꯁꯦ ꯊꯥꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪꯗꯧꯅ ꯏꯁꯥ ꯐꯔꯗꯤ ꯑꯩꯁꯨ ꯐꯗꯧꯅꯤ, ꯀꯥꯏꯗꯒꯤ ꯁꯪꯒꯣꯝ ꯊꯛꯄ ꯅꯪꯒ ꯆꯕꯣꯟ ꯊꯛꯄꯩꯒ ꯃꯥꯟꯅꯕꯗꯤ ꯀꯥꯏ ꯌꯥꯔꯗꯒꯦꯗꯣ꯫ ꯉꯥꯏꯈꯣ, ꯃꯤꯀꯨꯞ ꯑꯅꯤꯗ ꯄꯣꯊꯥꯈꯤꯒꯦ꯫ ꯏꯁ, ꯑꯣꯏꯕ ꯁꯤꯔꯦꯕ ꯑꯩ, ꯁꯤꯔꯦ꯫ ꯑꯁ, ꯆꯤꯡꯊꯛꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯟꯗ꯭ꯔꯣ? ꯇꯞꯅ ꯁꯨꯝ ꯀꯨꯝꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯌꯨꯝꯗ ꯊꯕꯛꯁꯨ ꯃꯌꯥꯝ ꯂꯩꯍꯧꯏ, ꯏꯇꯣꯝꯇ ꯂꯩꯕꯩꯗꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤ ꯊꯕꯛ ꯃꯌꯥꯝꯗꯣ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩ ꯋꯥꯔꯦꯕ, ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯦꯕ꯫ ꯀꯩꯗꯧ ꯍꯥꯏꯅꯣ ꯁꯤꯗ ꯑꯩꯕꯨ? ꯅꯠꯇꯦ, ꯁꯣꯔꯁꯦ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯈꯤꯒꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯉꯝꯕ ꯅꯪꯕꯣ꯫ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯁꯩꯇ, ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯨꯄꯤꯁꯤ ꯃꯉꯥꯏ ꯆꯕꯦꯠ ꯉꯥꯡꯅ ꯂꯩꯌꯦꯕ꯫ ꯊꯕꯛ ꯃꯆꯥ ꯃꯁꯤꯈꯛ ꯇꯧꯕꯁꯤꯗ ꯌꯥꯝ ꯋꯥꯔꯗꯤ ꯀꯃꯥꯏ ꯍꯤꯡꯒꯦ ꯍꯥꯏꯅꯣ ꯏꯇꯥꯎ ꯅꯪꯕꯣ? ꯅꯨꯄꯤꯗꯧꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪ ꯌꯥꯝ ꯀꯜꯂꯒꯅꯅꯦ, ꯁꯤ ꯑꯩꯕꯨ ꯄꯣꯔꯣ, ꯑꯗꯨꯒ ꯀꯨꯝꯃꯁꯦꯕ ꯆꯤꯡꯁꯤ꯫ ꯁꯤꯡ ꯃꯌꯥꯝꯁꯤꯁꯨ ꯅꯀꯣꯛꯇ ꯂꯣꯏ ꯊꯥꯡꯒꯠꯂꯣ, ꯑꯗꯨꯒ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣꯕ, ꯍꯧꯖꯤꯛꯃꯛ ꯀꯨꯝꯃꯁꯤ ꯑꯗꯨꯏꯗꯤ꯫ ꯅꯪ ꯑꯃꯨꯛ ꯄꯣꯔꯒ ꯆꯤꯡꯁꯤ ꯀꯨꯝꯊꯔꯗꯤ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯑꯩꯈꯣꯏꯅꯤꯃꯛ ꯊꯔꯣ ꯊꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯣ? ꯑꯩꯁꯨ ꯋꯥꯔꯤꯅꯤ, ꯌꯣꯠꯅ ꯁꯥ ꯃꯤ ꯅꯠꯇꯦ ꯑꯩꯁꯨ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯗꯣꯏꯕ ꯑꯩꯁꯨ꯫ ꯑꯣ, ꯑꯩꯅꯦ ꯍꯧꯅ ꯍꯧꯒꯠꯆꯔꯒꯦ꯫ ꯃꯁꯤꯒꯤ ꯃꯁꯤꯡ ꯐꯠꯇꯕ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯔꯒ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯈꯠꯅꯔꯨꯕꯅ ꯐꯩ꯫ ꯂꯥꯛꯑꯣ, ꯑꯗꯨꯋꯥꯏꯗꯨꯗ ꯅꯈ꯭ꯋꯥꯡꯒꯗꯣ ꯑꯃꯨꯛ ꯃꯦꯠꯇ꯭ꯔ ꯂꯩꯔꯅꯨꯕ꯫ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡ ꯂꯩ ꯇꯧꯔꯤꯁꯤ꯫ ꯑꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯕꯗꯣ, ꯑꯗꯨꯗꯤ ꯊꯛꯎꯔꯁꯤ꯫ ꯍꯣꯏ, ꯁꯤꯡꯁꯦ ꯊꯣꯡꯒꯠꯄꯤꯔꯒꯦꯁꯤ꯫ ꯅꯀꯣꯛꯇꯨ ꯆꯨꯝꯅ ꯂꯩꯌꯣ, ꯅꯪꯒꯀꯥꯗꯣ ꯇꯦꯛꯈ꯭ꯔꯒ ꯑꯩ ꯁꯤꯡꯕ ꯉꯝꯃꯣꯏ꯫ ꯅꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯟ ꯀꯟꯕꯅꯤ, ꯇꯜꯂꯦꯕ ꯑꯩ꯫ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯕꯤꯔꯅꯨ ꯌꯥꯔꯦ, ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯨꯝ ꯇꯞꯅ ꯀꯨꯝꯂꯛꯄꯅ ꯆꯤꯡꯈꯣꯡ ꯌꯧꯔꯝꯗꯥꯏ ꯅꯛꯁꯤꯜꯂꯛꯂꯕꯗ ꯆꯤꯡꯁꯨꯝ ꯂꯥꯏꯖ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨ ꯎꯕꯗ ꯏꯅꯥꯎꯇꯣꯟꯅ ꯍꯥꯏ, "ꯏꯇꯥꯎ ꯉꯝꯕ, ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯧꯔꯦ, ꯏꯁꯤꯡ ꯈꯨꯠꯁꯨꯝꯅ ꯊꯛꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯉꯁꯥꯏꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤꯅꯦꯕ, ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯑꯝꯇ ꯊꯛꯈꯤꯁꯦꯕ, ꯅꯠꯇ꯭ꯔꯗꯤ ꯈꯅꯥꯎꯒꯁꯦ ꯃꯔꯨꯕꯨꯃꯤ ꯑꯣꯟꯗꯧꯔꯦ꯫ ꯊꯛꯈꯤꯁꯦꯕ." ꯍꯥꯏꯗꯨꯅ ꯏꯅꯥꯎꯇꯣꯟ ꯃꯀꯣꯛꯇꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯄꯣꯞ ꯊꯥꯗꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯂꯒ ꯊꯧꯉꯝꯕꯁꯨ ꯃꯀꯣꯛꯇꯒꯤ ꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯈꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯅꯥꯎꯇꯣꯟꯁꯨ ꯃꯀꯣꯛꯇ ꯀꯤꯔꯤ ꯐꯗꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯆꯣꯠꯍꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯣꯛ ꯌꯥꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯊꯧꯉꯝꯕ ꯃꯥꯁꯨ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯈꯣꯡ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯃꯌꯥꯝ ꯏꯔꯨ ꯂꯨꯖꯗꯨꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ, ꯊꯦꯡꯅꯔꯝꯃꯤ꯫ ꯊꯝꯒꯦ ꯈꯜꯂꯨꯗꯕ ꯃꯤꯠꯌꯦꯡ ꯅꯨꯖꯥꯃꯥꯒꯤ ꯁꯛꯇꯝ ꯎꯖꯕ ꯃꯤꯀꯨꯞꯇ ꯆꯥꯟꯅꯅ ꯑꯗꯨꯝ ꯌꯦꯡꯂꯨꯏ꯫ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯨꯕꯒꯤ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯃꯨꯕ, ꯏꯔꯨ ꯁꯥꯗꯦꯡꯂꯨꯕꯒꯤ ꯇꯨꯕꯨꯝ ꯐꯥꯎꯅ ꯆꯦꯟꯊꯔꯛꯂꯤꯕ ꯂꯥꯏꯖ ꯏꯔꯤꯛ, ꯃꯇꯥꯔꯣꯏꯁꯤꯡꯅ ꯆꯥꯏꯁꯤꯜꯂꯛꯄ ꯂꯥꯏꯖ ꯏꯁꯤꯡ, ꯃꯥꯏꯊꯣꯡ ꯌꯧꯈꯤꯅꯤ ꯑꯃꯨꯛꯁꯨ ꯈꯟꯖꯤꯟꯖꯩ ꯃꯤꯔꯥ ꯂꯩꯃ꯫ ꯄꯨꯛꯅꯤꯡ ꯍꯨꯔ ꯃꯇꯧ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯏꯅꯥꯎꯇꯣꯟ ꯃꯇꯥꯎ ꯊꯧꯉꯝꯕꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯇꯥꯎ ꯉꯝꯕ ꯅꯪꯕꯣ, ꯉꯥꯎꯔꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯅꯥꯗꯨꯕꯨ ꯌꯦꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯑꯩꯅ ꯉꯁꯥꯏꯗ ꯀꯧꯔꯤꯁꯤ ꯅꯪ ꯇꯥꯗ꯭ꯔꯣ?" ꯊꯧꯉꯝꯕ ꯇꯔꯪꯄꯥꯜ ꯑꯃꯗ ꯇꯥꯎꯔꯒ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯇꯨꯅ ꯈꯨꯝꯃꯤ, "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯒꯦ? ꯀꯩꯅꯣ ꯏꯇꯥꯎ ꯉꯝꯕ, ꯅꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯔꯤꯗꯨꯕꯣ? ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯩ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ." "ꯉꯥꯏꯈꯣ, ꯑꯩ ꯁꯨꯝꯗ ꯊꯛꯈꯤꯒꯦ ꯏꯇꯥꯎ." ꯍꯥꯏꯗꯨꯅ ꯊꯧꯉꯝꯕ ꯏꯁꯤꯡ ꯑꯗꯨ ꯈꯨꯖꯣꯛ ꯑꯃ ꯌꯥꯗꯨꯅ ꯊꯛꯏ꯫ ꯃꯃꯤꯠꯁꯨ ꯉꯥꯎꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯏꯅꯥꯎꯇꯣꯟꯁꯨ ꯃꯇꯥꯎꯕꯨ ꯌꯦꯡꯂꯝꯂꯒ ꯃꯀꯣꯛ ꯅꯣꯟꯈꯠꯄꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏ, "ꯂꯩꯔꯥꯡ ꯆꯕꯨꯜ ꯑꯃ ꯏꯁꯤꯡꯁꯤꯗ ꯇꯥꯎꯗꯨꯅ ꯁꯥꯟꯅꯔꯦꯅ ꯁꯤꯗꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ. ꯂꯥꯞꯅ ꯌꯦꯡꯕꯗ ꯁꯨꯝ ꯐꯖꯔꯁꯤꯅꯗꯤ ꯅꯛꯁꯤꯜꯂꯒ ꯌꯦꯡꯂꯗꯤ ꯀꯌꯥꯝ ꯐꯖꯔꯝꯅꯤ." ꯊꯧꯉꯝꯕꯁꯨ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏ, "ꯏꯇꯥꯎ, ꯑꯩꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯍꯦꯂꯣꯏꯒ ꯑꯣꯏꯔꯨꯕꯩ ꯈꯜꯂꯨꯔꯤꯅꯤ, ꯑꯗꯣ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ." "ꯀꯥꯏꯗ ꯍꯦꯂꯣꯏꯅꯣꯗ ꯏꯇꯥꯎ ꯉꯝꯕ,
ꯑꯁꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯃꯃꯤꯡ ꯂꯣꯏ ꯈꯪꯉꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯕꯅꯤ ꯑꯗꯣ ꯃꯁꯛ ꯐꯖꯕ ꯍꯧꯅꯁꯥ ꯂꯦꯝꯅ ꯑꯝꯇ ꯂꯩꯇꯦ ꯅꯨꯄꯥ ꯂꯣꯏ ꯀꯣꯏꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯑꯃ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤꯁꯦ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯑꯣ ꯑꯁꯤꯔꯣ ꯃꯤꯔꯥ ꯂꯩꯃ ꯀꯧꯕꯅꯤ ꯑꯗꯣ ꯁꯝꯖꯤꯜꯂꯒ ꯃꯌꯥꯝꯅ ꯂꯩꯃ ꯂꯩꯃ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯅꯕꯅꯤ ꯃꯁꯛ ꯐꯖꯔꯦ ꯏꯇꯥꯎ ꯂꯩꯃꯁꯤ ꯃꯁꯛ ꯐꯖꯔꯣꯏ ꯏꯇꯥꯎ ꯉꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ ꯃꯥꯟꯕꯅꯤ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯊꯋꯥꯏ ꯂꯥꯛꯄꯤꯔꯣ ꯃꯁꯤꯕꯣ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯊꯋꯥꯏꯒꯗꯣ ꯂꯥꯛꯍꯜꯂꯨꯔꯣ ꯑꯝꯇ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯖꯕꯅꯤꯀꯣ ꯅꯪꯒꯤ ꯑꯣꯏꯗꯣꯏ ꯂꯩꯇ꯭ꯔꯦ ꯀꯩꯁꯨ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯅꯍꯥꯟꯅ ꯀꯣꯏꯔꯅꯤ ꯃꯁꯛ ꯑꯁꯦ ꯈꯨꯐꯖ ꯑꯃ ꯆꯥꯗꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯐꯅꯁꯨ ꯂꯩꯁꯅꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯃꯥꯅ ꯂꯥꯛꯈ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯃꯥ ꯂꯧꯔꯅꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯕ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯃꯤꯔꯥ ꯂꯩꯃꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯣꯏ ꯃꯥꯅꯦ ꯀꯅꯥꯅ ꯃꯥ ꯃꯧꯅꯦ ꯍꯥꯏꯅꯣ ꯑꯩ ꯃꯃꯥꯏꯗꯨ ꯊꯨꯒꯥꯏꯒꯦꯅꯦ ꯂꯩꯃꯁꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯖꯕꯅꯤ ꯍꯥꯏꯕ ꯍꯣ ꯑꯗꯨꯅꯤ ꯈꯪꯅꯕ ꯆꯥꯝꯃ ꯂꯤꯁꯤꯡꯁꯨ ꯂꯩꯁꯅꯨ ꯑꯩꯗꯤ ꯃꯥꯕꯨ ꯈꯣꯏꯗꯥꯖꯔꯦ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ ꯏꯇꯥꯎ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ ꯑꯁ ꯏꯇꯥꯎ ꯉꯝꯕ ꯅꯪꯒꯤꯁꯤꯗꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯒ ꯌꯥꯎꯕ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯀꯥꯏꯗꯣ ꯃꯟꯁꯤꯜꯂꯦꯗ ꯁꯩꯊꯥ ꯅꯣꯡꯃꯇ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ ꯑꯣꯏꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯈꯤꯕ ꯅꯤꯡꯈꯤꯕ ꯄꯥꯟꯗꯝ ꯐꯪꯗꯅ ꯇꯣꯛꯇ꯭ꯔꯤ ꯉꯁꯤꯐꯥꯎ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯋꯥꯊꯤ ꯇꯣꯛꯁꯤ ꯅꯪ ꯇꯧꯅꯤꯡꯕ ꯇꯧ ꯆꯠꯁꯤꯜꯂꯣ ꯊꯦꯡꯉꯦꯕ ꯅꯪꯕꯨ ꯉꯁꯥꯏ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯤ ꯋꯥꯔꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥ ꯍꯔꯤ ꯅꯨꯡꯗꯥꯡ ꯈꯨꯡꯕꯗꯧꯅ ꯌꯥꯝ ꯉꯪꯈꯤꯗꯥꯏꯅꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯕ ꯀꯥꯗꯣ ꯅꯪꯅ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯎꯔꯨꯕꯗꯒꯤ ꯃꯇꯝꯒꯁꯦ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯥ ꯍꯣꯏ ꯏꯁꯥꯅ ꯎꯕꯗ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯈꯪꯂꯣꯏ ꯅꯪ 이보 ꯑꯃꯣꯝꯅꯤ ꯍꯥꯏꯔꯗꯤ ꯆꯨꯞꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤ ꯑꯩꯅ ꯅꯪꯁꯦ ꯌꯥꯔꯦ ꯋꯥꯔꯤ ꯑꯃ ꯇꯧꯔꯣ ꯆꯠꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯀꯦ ꯊꯧꯔꯥꯡꯕꯗ ꯀꯨꯟꯗꯣꯔꯩꯅ ꯎꯔꯗꯨꯅ ꯂꯥꯞꯅ ꯀꯧꯔꯛꯏ ꯍꯣꯏ ꯏꯕꯨꯡ ꯏꯅꯥꯎꯇꯣꯟ ꯁꯤꯡ ꯆꯠꯂꯨꯔꯤꯔꯣ ꯎꯗꯧꯕ ꯐꯅ ꯀꯨꯏꯔꯦꯗ ꯏꯕꯨꯡꯗꯤ ꯏꯅꯥꯎꯇꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏ ꯑꯧ ꯍꯣꯏ ꯆꯜꯀꯨꯟꯗꯣ ꯅꯕꯨꯡ ꯑꯩꯈꯣꯏ ꯁꯤꯡ ꯆꯠꯂꯨꯕꯅꯦ ꯀꯨꯏꯅ ꯁꯤꯡ ꯁꯥꯟꯅꯅꯨꯀꯣ ꯑꯃꯨꯛ ꯅꯥꯖꯅꯤ ꯍꯩ ꯍꯣ ꯁꯥꯟꯅꯔꯣꯏꯌꯦ ꯑꯗꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯗꯨꯗꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦꯅ ꯃꯥꯗꯤ ꯃꯤꯅꯧꯔꯣ ꯍꯣꯏ ꯍꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯍꯣꯡꯂꯛꯄꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯂꯩꯍꯧꯈꯣꯀꯣ ꯅꯃꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯊꯧꯉꯝꯕ ꯏꯅꯥꯎꯇꯣꯟ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯃꯅꯤꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯕꯣꯌꯥꯏꯅ ꯍꯣꯏ ꯅꯣꯏꯅꯤ ꯉꯁꯥꯏꯗꯤ ꯊꯤꯔꯤꯅꯤ ꯁꯣꯝꯗ ꯏꯅꯥꯎꯇꯣꯟ ꯁꯤꯡꯗꯣ ꯃꯀꯣꯛꯇꯒꯤ ꯊꯥꯡꯊꯗꯨꯅ ꯍꯥꯏ ꯑꯁ ꯌꯨꯝ ꯌꯧꯅꯕ ꯆꯠꯀꯦ ꯇꯧꯕꯁꯦ ꯑꯁꯤ ꯑꯅꯤꯁꯤꯅ ꯂꯝꯕꯤꯁꯤꯃꯨꯛ ꯊꯠꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯊꯤꯔꯤꯁꯤꯕꯨ ꯏꯇꯥꯎ ꯌꯥꯏ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯇꯥꯎ ꯅꯪꯕ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯉꯥꯅꯨꯒ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯁꯨ ꯑꯃꯠꯇꯒ ꯅꯠꯇꯦ ꯑꯅꯤꯅꯤ ꯂꯩꯔꯤꯁꯤ ꯑꯗꯒꯤ ꯑꯃ ꯃꯍꯤ ꯃꯅꯥꯏꯒꯗꯣ ꯂꯣꯏ ꯌꯥꯎꯔꯕꯅꯦꯃꯤ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯅꯕꯗꯤ ꯏꯃꯥ ꯄꯥꯕ ꯑꯍꯜ ꯑꯃ ꯂꯩꯕꯅꯤꯅ ꯇꯜꯂꯦ ꯑꯗꯨꯒꯤ ꯏꯇꯥꯎ ꯊꯪꯉꯝꯕ ꯍꯣꯏꯗ ꯆꯥꯁꯤꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯌꯨꯝꯁꯤꯅ ꯅꯣꯏ ꯃꯌꯥꯝꯒꯤꯅꯦ ꯌꯨ ꯉꯥꯎꯐꯝ ꯁꯪꯗꯨꯝ ꯉꯥꯏꯔꯦ ꯑꯗꯨ ꯐꯔꯦ ꯇꯧꯗꯣꯏꯔꯗꯤ ꯈꯔ ꯉꯟꯅ ꯇꯧꯁꯤ ꯊꯦꯡꯅ ꯇꯧꯕ ꯇꯜꯂꯤ ꯃꯅꯤꯅ ꯏꯇꯥꯎꯒꯝꯕ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤꯕꯨ ꯍꯧꯅ ꯊꯛꯅꯤꯡꯂꯦꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯗꯣꯏꯁꯦ ꯇꯛꯅ ꯋꯥꯗꯣꯔꯤ ꯐꯔꯦ ꯑꯗꯨ ꯏꯇꯥꯎꯁꯤ ꯉꯁꯤꯗꯤ ꯅꯣꯏ ꯌꯨꯝꯗ ꯍꯜꯂꯨꯔꯅꯨ ꯅꯣꯏ ꯏꯃꯥ ꯄꯥꯕꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯃꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯦꯛꯈ꯭ꯔꯣ ꯑꯍꯤꯡ ꯐꯥꯎ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯉꯥꯎꯕ ꯌꯥꯔꯦꯗꯅ ꯑꯗꯨꯏꯗꯤ ꯕꯣꯏ ꯌꯥꯏꯅ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯅꯥꯎꯇꯣꯟꯒ ꯅꯈꯣꯏꯅ ꯍꯥꯟꯅ ꯆꯠꯂꯝꯃꯨ ꯃꯅꯤꯒ ꯑꯩꯈꯣꯏꯅꯤꯁꯨꯅꯦ ꯉꯥꯅꯨꯒ ꯃꯍꯤꯗꯨꯒ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝ ꯁꯥꯕꯦꯛ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯌꯥꯡꯂꯩꯗꯨ ꯈꯔ ꯈꯔ ꯊꯛꯆꯤꯜꯂꯒ ꯃꯔꯣꯜ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯀꯔꯤꯅꯣ ꯋꯥꯈꯜ ꯇꯥꯗ ꯊꯃꯣꯏ ꯀꯥꯏꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯅꯔꯛꯏ ꯕꯣꯌꯥꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯝꯀꯥꯗꯨ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯍꯥꯏ ꯑꯁ ꯑꯩꯈꯣꯏ ꯊꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯆꯥ ꯄꯣꯛꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯑꯅꯤꯔꯛ ꯊꯣꯛꯅ ꯀꯥꯏꯔꯦ ꯃꯆꯥꯗꯨꯗꯪ ꯌꯥꯎꯔꯝꯗ꯭ꯔꯗꯤꯕ ꯑꯩꯅ ꯑꯃꯨꯛ ꯂꯧꯕꯁꯨ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯧꯕ ꯉꯝꯃꯔꯣꯏ ꯃꯥ ꯂꯧꯕꯗ ꯃꯆꯥꯅꯨꯄꯥꯗꯣ ꯄꯣꯠꯍꯥꯞ ꯑꯣꯏꯅ ꯏꯅꯔꯛꯀꯅꯤꯕ ꯇꯜꯂꯦ ꯌꯥꯝꯅ ꯑꯁ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯍꯧꯔꯛꯑꯦꯕ ꯑꯩ ꯀꯞꯅꯤꯡꯕꯤꯗꯣ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏ ꯃꯃꯤꯠ ꯃꯤꯠꯆꯤꯗꯒꯤ ꯃꯄꯤꯗꯨ ꯈꯨꯗꯩ ꯑꯗꯨꯅ ꯁꯠꯁꯠꯀ ꯇꯩꯊꯣꯛꯏ ꯃꯅꯤꯁꯨ ꯕꯣꯌꯥꯏꯒꯤ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯇꯥꯎ ꯕꯣꯌꯥꯏ ꯇꯣ ꯀꯞꯀꯅꯨ ꯀꯩꯅꯥꯅ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯗꯣ ꯌꯥꯝ ꯃꯥꯜꯂꯦꯕ ꯅꯪꯁꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯊꯨꯡꯅꯍꯧꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯕꯤꯁꯥꯗꯣ ꯑꯩꯒ ꯊꯨꯡꯅꯔꯒꯦ ꯃꯥꯒ ꯊꯨꯡꯅꯔꯒ ꯅꯪ ꯄꯦꯜꯂꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ
ꯕꯣꯏ ꯌꯥꯏ ꯏꯅꯥꯎ ꯇꯣꯟꯗꯣꯟ ꯁꯤꯟꯗꯨꯅ ꯑꯩꯅ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯨꯡꯅꯔꯒ ꯑꯩꯕꯨ ꯄꯦꯜꯂꯣꯏ ꯅꯠꯇꯦ ꯀꯔꯤꯅꯣ ꯁꯤꯕꯨ ꯏꯇꯥꯎ ꯏꯅꯥꯎꯇꯣꯟ ꯃꯁꯦ ꯃꯃꯥꯏꯁꯤ ꯊꯨꯒꯥꯏꯔꯒꯦ ꯏꯇꯥꯎ ꯅꯠꯇꯦ ꯑꯩ ꯃꯃꯥꯏꯁꯤꯗ ꯀꯤꯅ ꯊꯤꯟꯖꯤꯜꯂꯒꯦ ꯏꯇꯥꯎ ꯐꯨꯒꯦꯁꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯐꯨꯗꯒꯦ ꯃꯩ ꯏꯇꯥꯎ ꯕꯣꯏ ꯌꯥꯏ ꯃꯅꯤꯗ ꯌꯦꯡꯂꯨꯔꯁꯤ ꯀꯩꯅꯣ ꯌꯨ ꯍꯥꯞꯅꯕ ꯀꯣꯟꯗꯣ ꯁꯣꯝꯗ ꯄꯤꯔꯣꯁꯤ ꯑꯁꯤꯁꯦ ꯑꯃꯒ ꯍꯩꯖꯤꯜꯂꯒꯦꯕ ꯊꯛꯆꯤꯜꯂꯨ ꯏꯇꯥꯎ ꯑꯧ ꯍꯥꯏꯌꯨ ꯊꯛꯀꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯂꯤꯉꯩ ꯊꯧꯉꯝꯕꯁꯨ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯍꯥꯏꯐꯦꯠ ꯉꯥꯟꯊꯗꯨꯅ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯎꯏꯁꯤꯜꯂꯒ ꯏꯁꯩꯒ ꯁꯛꯂꯛꯏ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯏꯅꯥꯎꯇꯣꯟꯅ ꯍꯥꯏ ꯁꯤꯅ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯃꯪꯉꯤꯁꯤꯅ ꯃꯤꯔꯥ ꯂꯩꯃꯒꯤ ꯑꯣꯏꯔꯤꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯆꯦꯛꯒꯤꯗ꯭ꯔꯦ ꯏꯁꯩꯗ ꯊꯧꯉꯝꯕ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯃꯥꯅꯦ ꯏꯇꯥꯎ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯑꯩꯒꯤ ꯂꯩꯃꯅ ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯔꯤ ꯑꯩ ꯋꯥꯈꯜꯁꯦ ꯇꯌꯥꯡꯇ ꯁꯣꯏꯔꯦ ꯏꯇꯥꯎ ꯁꯥꯔꯝꯒꯅꯤ ꯁꯣꯏꯗꯅ ꯈꯨꯄꯥꯛ ꯖꯒꯣꯏ ꯁꯥꯔꯤ ꯑꯣꯏꯔꯤꯅꯤ ꯌꯨ ꯉꯥꯎꯕꯁꯤꯡꯁꯦ ꯑꯩ ꯁꯦꯠꯅꯕꯗ ꯋꯥꯔꯦ ꯑꯁꯦꯡꯕ ꯑꯩꯁꯨ ꯌꯨꯁꯦ ꯄꯨꯡꯈꯩ ꯊꯛꯆꯤꯜꯂꯒ ꯉꯥꯎꯔꯒꯅꯦ ꯇꯥꯖꯈ꯭ꯔꯒꯦ ꯑꯩꯗ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯠ ꯑꯁꯤꯅ ꯈꯣꯏꯗꯥꯖꯕꯅ ꯍꯦꯟꯈꯤꯗꯨꯅ ꯄꯥꯝꯖꯕꯅ ꯈꯥꯡꯉꯝꯗ ꯊꯧꯉꯝꯕ ꯃꯁꯥꯒ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯔꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯣꯔꯛꯂꯤ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯏꯅꯥꯎꯇꯣꯟꯅ ꯅꯣꯛꯅꯔꯛꯏ ꯏꯇꯥꯎ ꯏꯕꯨꯡ ꯉꯝꯕ ꯅꯪꯅꯗꯤ ꯍꯔꯥꯎꯖꯔꯤꯕ ꯃꯗꯨ ꯃꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯀꯣꯏꯅꯕ ꯂꯩꯖꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯅꯅꯥꯗꯒ ꯍꯥꯞꯄ ꯅꯠꯇꯦꯕ ꯍꯥ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯍꯣꯔꯦꯟ ꯅꯪꯅ ꯈꯨꯄꯥꯛ ꯆꯥꯕꯗꯣ ꯑꯩ ꯅꯣꯛꯂꯒ ꯌꯦꯡꯒꯦ ꯑꯁ ꯏꯇꯥꯎ ꯂꯩꯒ ꯂꯩꯖꯁꯅꯨꯕ ꯃꯤ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯀꯣꯏꯅꯤ ꯃꯄꯨ ꯄꯥꯟꯕ ꯅꯠꯇꯦ ꯃꯤꯔꯥ ꯂꯩꯃꯗꯣ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯑꯩ ꯑꯣꯏꯗꯣꯏꯅꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯃꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯗꯨ ꯌꯥꯔꯣꯏꯅꯤ ꯃꯥ ꯀꯣꯏꯅꯖꯕ ꯅꯨꯄꯥꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯐꯣꯡꯅ ꯅꯨꯡꯁꯤꯅꯔꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯀꯔꯟ ꯇꯥꯗꯣꯏꯁꯦ ꯑꯁ ꯐꯥꯒꯤꯗꯒꯤ ꯃꯥꯏ ꯅꯨꯄꯥꯗꯨ ꯅꯪꯕꯨ ꯐꯨꯕꯤꯗꯅꯕ ꯑꯩꯅ ꯅꯪ ꯀꯟꯕ ꯉꯝꯖꯔꯣꯏꯀꯣ ꯍꯨꯏ ꯀꯟꯕꯤꯗꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ ꯅꯪ ꯂꯥꯞꯅ ꯌꯦꯡꯉꯣꯗꯣ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯑꯅꯤꯗꯣ ꯃꯤꯔꯥ ꯂꯩꯃꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯏ ꯆꯥꯅꯅ ꯉꯥꯏꯖꯃꯜ ꯃꯍꯩꯁꯨ ꯍꯦꯛ ꯐꯪꯉꯤ ꯃꯤꯔꯥ ꯂꯩꯃꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯏꯅꯥꯎꯇꯣꯟ ꯊꯧꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯇꯨꯗꯨ ꯊꯣꯔꯛꯏꯗꯣ ꯑꯗꯣ ꯅꯪꯒꯤ ꯂꯩꯔꯦꯝꯕꯤꯁꯤ ꯆꯥꯍꯧꯔꯣ ꯈꯨꯄꯥꯛꯇꯣ ꯑꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯐꯨꯔꯗꯤ ꯑꯩ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯒꯦꯀꯣ ꯏꯇꯥꯎ ꯉꯝꯕ ꯅꯪ ꯃꯗꯨꯃꯗꯤ ꯅꯇꯥꯎꯕꯨ ꯋꯥꯔꯧꯔꯅꯨ ꯑꯩ ꯁꯤꯅꯤꯡꯗꯦꯕ ꯀꯣ ꯑꯁ ꯏꯇꯥꯎ ꯁꯤꯗꯤ ꯇꯥꯅꯤꯡꯗꯦꯕ ꯃꯤ ꯅꯨꯄꯤ ꯎꯅꯔꯝꯗꯥꯏꯁꯤꯗ ꯑꯗꯨꯝꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯉꯣꯏ ꯐꯔꯦꯁꯦ ꯑꯩ ꯀꯧꯕꯤꯔꯒꯦ ꯍꯣꯏ ꯀꯧꯔꯨ ꯀꯩꯅꯣ ꯍꯣꯏ ꯏꯆꯜ ꯈꯨꯗꯣ ꯇꯔꯨꯕꯤ ꯏꯆꯜ ꯂꯩꯃ ꯁꯣꯝꯗꯣꯝꯗ ꯂꯥꯛꯈꯣ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯣꯏꯕꯣ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯏꯅꯥꯎꯇꯣꯟꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯀꯨꯟꯗꯣꯅ ꯏꯕꯨꯡ ꯏꯅꯥꯎꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯇꯥ ꯃꯌꯥꯝ ꯏꯆꯦ ꯇꯣꯟꯊꯣꯏ ꯈꯣꯏꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯕꯅꯦ ꯑꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯀꯧꯕ ꯅꯠꯇꯦ ꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯊꯧꯉꯝꯕꯁꯦ ꯃꯥꯅ ꯃꯤꯔꯥ ꯂꯩꯃꯗ ꯀꯩꯅꯣꯝꯁꯨ ꯍꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯒꯦꯀꯣ ꯅꯣꯏ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯔꯒ ꯏꯅꯥꯎꯇꯣꯟ ꯁꯠ ꯍꯦꯛꯇ ꯆꯠꯈꯤ ꯊꯧꯉꯝꯕꯁꯨ ꯃꯁꯥꯒꯗꯨ ꯄꯥꯈꯠꯂꯤ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯖꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯊꯧꯉꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯨꯟꯗꯣꯔꯩꯅ ꯅꯣꯛꯇꯨꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯊꯧꯉꯝꯕ ꯏꯇꯥꯒ ꯋꯥꯔꯤ ꯁꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯨꯒꯦꯀꯣ ꯏꯇꯥ ꯇꯔꯨꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯀꯨꯟꯗꯣ ꯆꯠꯈ꯭ꯔꯕꯗ ꯊꯧꯉꯝꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯃ ꯑꯩ ꯋꯥꯁꯤꯕꯨ ꯀꯩ ꯋꯥꯅꯣ ꯏꯕꯨꯡ ꯅꯆꯜꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯕු ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯤꯔꯥ ꯂꯩꯃ ꯑꯣ ꯏꯕꯨꯡ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯂꯩꯃ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯁꯨ ꯑꯩꯕꯨꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯅꯪ ꯃꯄꯨ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯅꯦ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯆꯥꯗꯦꯗ ꯂꯩꯃ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯐꯥꯒꯤꯅꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯑꯩ ꯍꯟꯅ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯕꯨꯡꯒꯤ ꯋꯥꯗꯣ ꯇꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯂꯩꯖꯔꯦ ꯍꯥꯏꯖꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯥꯕꯤꯔꯕꯒꯦ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯃꯥꯒꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯁꯤ ꯋꯥꯁꯛꯅꯈ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯅꯪ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯂꯩꯃ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯕꯤꯌꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯩꯁꯨ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯁꯛꯈ꯭ꯔꯦ ꯑꯁ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥ ꯂꯩꯃ ꯆꯠꯀꯦ ꯃꯈꯣꯡ ꯊꯥꯡꯂꯛꯄꯗ ꯊꯧꯉꯝꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ ꯂꯩꯃ ꯉꯥꯏꯈꯣ
ꯃꯁꯤꯗ ꯃꯤꯔꯥ ꯂꯩꯃ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯀꯟꯊꯣꯛꯇꯨꯅ ꯊꯧꯉꯝꯕꯒꯤ ꯃꯃꯩꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯍꯦ, ꯅꯪ ꯅꯪꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗꯤ ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯇꯪꯁꯨ ꯌꯥꯕꯤꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯤꯔꯥ ꯂꯩꯃ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯉꯝꯕꯁꯨ ꯃꯃꯤꯠ ꯏꯔꯥ ꯈꯖꯤꯛ ꯊꯥꯡꯗꯨꯅ ꯃꯤꯔꯥ ꯂꯩꯃꯕꯨ ꯌꯦꯡꯍꯧꯏ꯫ ꯏꯅꯥꯎꯇꯣꯟꯁꯨ ꯃꯃꯥꯏꯒꯗꯨ ꯅꯥꯟꯗꯨꯅ ꯆꯪꯂꯛꯂꯒ ꯇꯞꯅ ꯍꯥꯏ, ꯏꯇꯥꯎꯉꯝꯕ, ꯅꯥꯕ꯭ꯔꯥ ꯏꯕꯣ? ꯇꯥꯟꯗꯧꯔꯨꯕꯤ ꯈꯨꯁꯥꯅꯤ, ꯌꯥꯝꯅꯕꯨꯗꯤ ꯅꯥꯔꯝꯂꯣꯏꯗ, ꯈꯖꯤꯛꯄꯨꯗꯤ ꯏꯀꯥꯏꯔꯝꯃꯅꯤꯅ꯫ ꯈꯨꯄꯥꯛꯇꯨꯗꯕꯨ ꯆꯠꯆꯒꯦ ꯍꯥꯏꯗꯅ ꯅꯪ ꯅꯁꯥꯒꯗꯣ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯅꯦꯕ ꯃꯐꯝꯁꯤꯗ ꯉꯁꯤꯁꯦ, ꯅꯠꯇ꯭ꯔꯣ? ꯏꯇꯥꯎ, ꯑꯩ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯅ ꯈꯪꯗꯣꯛꯂꯣꯏ꯫ ꯃꯥꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯅꯤ, ꯃꯥꯕꯨ ꯂꯧꯒꯗꯧꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ ꯏꯇꯥꯎ? ꯑꯩ ꯍꯥꯏꯔꯣꯏ, ꯅꯨꯄꯤꯗ ꯑꯀꯜ ꯑꯔꯤꯡ ꯁꯥꯅꯨ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯒꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ꯫ ꯈꯪꯗ꯭ꯔꯦ, ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯀꯣ, ꯅꯪ ꯊꯣꯛꯄ ꯇꯧꯔꯣ꯫ ꯃꯤꯔꯥ ꯂꯩꯃꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯏꯇꯥꯎ꯫ ꯍꯣꯏ ꯌꯥꯔꯦ, ꯑꯉꯣꯝ ꯅꯣꯡꯕꯥꯜꯗꯧꯅ ꯈꯨꯇꯨꯡ ꯇꯥꯁꯤꯟꯗꯅ ꯁ꯭ꯋꯥꯏꯁꯤ ꯂꯩꯔ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯧꯉꯝꯕꯕꯨ ꯁꯤꯡꯗꯨꯅ ꯏꯅꯥꯎꯇꯣꯟꯅ ꯄꯨꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯖꯤꯛ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯊꯧꯉꯝꯕꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯅ ꯃꯤꯔꯥ ꯂꯩꯃꯒꯤ ꯈꯨꯜꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯏꯅ ꯃꯔꯥꯛꯂꯕꯅꯤꯅ ꯃꯤꯔꯥ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯦꯝꯕꯒ ꯎꯅꯔꯤꯕꯗꯨ ꯊꯧꯉꯝꯕꯅ ꯎꯔꯝꯃꯤ꯫ ꯃꯤꯔꯥ ꯂꯩꯃ, ꯅꯪ ꯑꯩ ꯆꯦꯜꯂꯁꯤꯕ? ꯑꯁ, ꯅꯪꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯩ ꯅꯪꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯁꯦꯡꯕ, ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯉꯥꯏꯔ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯇꯥꯂꯦꯝꯕ, ꯃꯊꯪ ꯆꯍꯤꯗ ꯆꯦꯜꯂꯁꯦꯕ꯫ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤ ꯇꯧꯕꯅꯤ, ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯕ꯫ ꯑꯁ, ꯑꯩꯗ ꯍꯧꯖꯤꯛ ꯆꯦꯟꯅꯤꯡꯉꯤ, ꯇꯜꯂꯦ ꯅꯪꯁꯨ ꯉꯥꯏꯔꯒ ꯂꯩꯕꯗ ꯑꯩꯁꯦ ꯋꯥꯔꯦꯕ, ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯁꯦꯡꯕ꯫ ꯅꯨꯄꯤ ꯊꯤꯕꯒ ꯑꯝꯇ ꯐꯪꯂꯔꯣꯏ ꯑꯩ꯫ ꯇꯥꯂꯦꯝꯕ, ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ, ꯀꯩꯗꯧꯔꯛꯀꯦ ꯅꯪꯕꯣ? ꯉꯥꯏꯉꯝꯗꯕ ꯇꯧꯔꯅꯨꯕ꯫ ꯅꯪ ꯑꯩ ꯆꯍꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯁꯤꯕꯣ꯫ ꯍꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯨꯝ ꯄꯥꯅꯤꯡꯉꯤ, ꯍꯩ ꯍꯟꯅꯨꯔꯀꯥꯟꯗ ꯏꯆꯥ ꯄꯝꯕꯗꯣ ꯇꯜꯂꯦ ꯑꯗꯨꯏ꯫ ꯑꯗꯣ ꯃꯊꯪ ꯆꯍꯤꯗ ꯌꯥꯅꯔꯁꯦꯕ, ꯌꯥꯔꯦꯀꯣ? ꯑꯁ, ꯌꯥꯝ ꯋꯥꯗꯣꯔꯤꯗ ꯑꯩꯅ ꯉꯥꯏꯗꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯧꯉꯝꯕꯅ ꯃꯈꯣꯏꯅꯤꯕꯨ ꯂꯥꯞꯅ ꯌꯦꯡꯂꯤꯕꯗꯨ ꯃꯤꯔꯥ ꯂꯩꯃꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯆꯕꯒꯨꯝ ꯂꯦꯝꯕꯗ ꯃꯃꯥꯏ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯩ, ꯑꯦ ꯇꯥꯂꯦꯝꯕ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ, ꯃꯁꯦ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ꯫ ꯃꯥꯅ ꯑꯩꯁꯦ ꯐꯥꯔꯒ ꯂꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ꯫ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯀꯤꯖꯩ꯫ ꯇꯥꯂꯦꯝꯕꯒꯩ ꯎꯅꯕꯁꯤ ꯎꯔꯒ ꯇꯥꯂꯦꯝꯕꯗ ꯃꯥꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯍꯥ, ꯑꯥꯗꯒꯤ ꯏꯔꯣꯏ ꯃꯥꯟꯕ ꯅꯨꯄꯥꯁꯤꯔꯣ? ꯁꯤꯌꯥ, ꯑꯩ ꯇꯧꯒꯦ꯫ ꯍꯩꯃ, ꯇꯥꯂꯦꯝꯕ ꯇꯧꯔꯨꯅꯨ, ꯑꯁ ꯋꯥ ꯌꯥꯝꯅ ꯅꯛꯄꯅꯤ, ꯏꯀꯥꯏꯖꯩꯌꯦꯕ꯫ ꯌꯥꯔꯦ, ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯈꯠꯅꯔꯨꯅꯨ ꯃꯁꯤ꯫ ꯍꯦ, ꯅꯨꯄꯤꯗꯅ ꯈꯪꯄꯣꯠꯇꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠꯅ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ? ꯑꯩ ꯅꯩ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯋꯥꯡ ꯆꯥꯎꯔ ꯊꯧꯉꯝꯕꯒꯤ ꯃꯃꯥꯏꯅ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯌꯦꯡꯗꯨꯅ ꯂꯦꯝꯕꯗꯨ ꯎꯁꯤꯠꯇꯅ ꯍꯥꯏ, ꯑꯣꯏ, ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯍꯦ, ꯏꯔꯣꯏ ꯑꯆꯧꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯏꯗꯤ? ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯪ ꯑꯩꯅ? ꯊꯧꯉꯝꯕ ꯆꯤꯟꯕꯥ ꯈꯖꯤꯛꯁꯤꯡꯗꯨ ꯅꯣꯛꯂꯒ, ꯅꯪꯉꯣꯟꯗ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯍꯣꯏ, ꯌꯥꯗꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯐꯥꯔꯒ ꯂꯧꯅꯤ ꯀꯥꯏꯅ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯅ ꯐꯨꯔꯗꯤ ꯐꯖꯅ ꯐꯨꯕꯤꯅꯤ ꯍꯦꯟꯅ꯫ ꯑꯣ, ꯅꯪꯒꯤ ꯅꯨꯄꯤꯅꯦꯗꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯅꯣ? ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯗꯦ꯫ ꯅꯪ ꯍꯩꯍꯣꯏ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯀꯥꯟꯗ ꯑꯩꯕꯨ ꯐꯨꯕ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯀꯤꯗꯤ ꯈꯔ ꯋꯥꯡꯕ ꯍꯦꯜꯍꯜꯂꯨꯒ ꯆꯠꯂꯣ꯫ ꯑꯦ, ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ, ꯅꯪ ꯐꯨꯔ ꯅꯪ꯫ ꯃꯁꯤꯗ ꯃꯤꯔꯥ ꯂꯩꯃꯅ ꯂꯦꯝꯕꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯑꯁ, ꯇꯥꯂꯦꯝꯕ, ꯃꯥꯟꯅꯧꯔꯅꯨꯕ, ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ, ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯃꯁꯤꯗ ꯂꯦꯝꯕ ꯃꯤꯔꯥ ꯂꯩꯃꯩ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ, ꯃꯤꯔꯥ ꯂꯩꯃꯁꯦ ꯑꯩꯒꯤ, ꯈꯪꯂꯕ꯭ꯔꯥ? ꯂꯦꯝꯕ ꯑꯩꯒꯤ, ꯅꯪꯅ ꯅꯄꯨꯟꯁꯤꯒꯤ ꯐꯪꯂꯔꯣꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯌꯨꯝ ꯆꯠꯂꯒ ꯃꯣꯟ ꯀꯣꯜꯂꯒ ꯄꯨꯁꯣ, ꯀꯩ ꯀꯥꯟꯅꯗꯕꯗ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯤ ꯃꯨꯟꯕ ꯂꯥꯛꯄꯁꯨ ꯁꯥꯔꯗꯅ꯫ ꯇꯨꯠ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯊꯃꯣꯏ ꯆꯥꯛꯅ ꯌꯦꯡꯍꯧꯏ ꯊꯧꯉꯝꯕ꯫ ꯊꯃꯣꯏ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯈ꯭ꯔꯕꯗ ꯊꯧꯉꯝꯕ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗꯨꯗ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯣꯟꯊꯔꯛ ꯃꯗꯣꯝ ꯃꯌꯥ ꯁꯤꯛꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯏꯅꯥꯎꯇꯣꯟꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯀꯩꯅꯣ ꯏꯇꯥꯎꯉꯝꯕ, ꯑꯁ ꯇꯣꯛꯑꯁꯤ, ꯅꯨꯄꯤ ꯐꯪꯗꯕꯒꯤꯕꯨ ꯌꯨꯝ ꯁꯤꯔꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪ? ꯅꯣꯡ ꯇꯥꯔꯛꯂꯒ ꯅꯪꯕꯨ ꯀꯥꯏ ꯂꯩꯗꯣꯔꯤꯒꯦ? ꯑꯁ, ꯑꯗꯣ ꯋꯥꯈꯜ ꯇꯧꯁꯤ ꯁꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯃꯅꯤ ꯕꯣꯌꯥꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯉꯝꯕ,
ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤꯗꯨꯒꯤ ꯅꯪꯅ ꯋꯥꯅ ꯈꯥꯡꯗꯅ ꯀꯞꯂꯒ ꯂꯩꯒꯗꯧ ꯅꯠꯇꯦꯀꯣ ꯀꯣꯛ ꯆꯠꯂꯒ ꯐꯥꯎꯔꯁꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯃ ꯐꯥꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯃꯅꯤꯅ ꯃꯥꯅꯦ ꯍꯦꯛꯇ ꯐꯥꯎꯔꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯆꯪꯗꯅ ꯍꯦꯛꯇ ꯆꯤꯡꯂꯒ ꯂꯣꯏꯔꯦ ꯅꯨꯄꯤ ꯃꯥꯅ ꯍꯦꯛꯇ ꯉꯝꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯍꯦꯛꯇ ꯐꯥꯎꯔꯁꯤ ꯌꯨꯝ ꯃꯅꯨꯡꯁꯤ ꯂꯪꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯂꯣꯏꯔꯦ ꯀꯥꯟꯗꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯅꯥꯎꯕ ꯐꯥꯎꯔꯁꯤ ꯂꯥꯛꯑꯣꯃꯤ ꯏꯅꯥꯎꯇꯣꯟ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯩ ꯆꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯗ ꯊꯥꯎ ꯍꯩꯔꯤꯗꯨꯕ ꯑꯋꯣꯏꯃꯛꯀꯤꯃꯨꯛ ꯐꯥꯎꯔꯗꯅ ꯁꯥꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦ ꯅꯣꯏꯁꯤꯗꯤꯕ ꯃꯊꯣꯡ ꯆꯥꯛ ꯋꯥꯡꯗꯦ ꯉꯥꯡꯗꯦ ꯂꯥꯏꯕ ꯏꯇꯥꯎ ꯏꯅꯥꯎꯇꯣꯟ ꯕꯣꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯆꯨꯝꯗ꯭ꯔꯣ ꯅꯨꯄꯤ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯂꯧꯒꯦ ꯍꯥꯏꯕꯅꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯅꯝ ꯀꯟꯕ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯗꯨꯅꯤ ꯃꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯀꯔꯤꯗ ꯂꯥꯟꯒꯦ ꯅꯨꯄꯤꯗꯣ ꯌꯥꯅꯤꯡ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗꯕ ꯑꯣꯏꯔꯝꯂꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯔꯒ ꯆꯦꯟꯕꯗ ꯃꯥꯗꯤ ꯍꯔꯥꯎꯖꯗꯣꯏꯅꯤ ꯍꯣꯏ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯅꯨꯄꯤꯗꯣ ꯐꯥꯎꯔꯁꯤ ꯁꯤ ꯂꯩ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯊꯧꯉꯝꯕ ꯀꯟꯅ ꯂꯥꯎꯔꯛꯏ ꯌꯥꯔꯦ ꯇꯣ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ ꯃꯤꯔꯥ ꯂꯩꯃꯩ ꯈꯨꯗꯥꯡ ꯂꯝ ꯂꯟꯕ ꯀꯅꯥꯅ ꯄꯥꯏꯈꯤꯕꯗꯣ ꯑꯩ ꯈꯝꯕꯅ ꯐꯥꯎꯏ ꯏꯇꯥꯎ ꯑꯩ ꯃꯍꯥꯛꯄꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯅ ꯈꯪꯁꯅꯨ ꯏꯅꯥꯎꯇꯣꯟ ꯃꯃꯤꯠꯀꯥꯗꯣ ꯐꯩꯅ ꯌꯦꯡꯗꯨꯅ ꯃꯗꯣ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯁꯤꯃꯁꯨ ꯄꯨꯔꯥ ꯀꯨꯝꯍꯩꯒꯤ ꯃꯤꯅꯤ ꯁꯨꯃꯥꯡꯁꯤꯗ ꯈꯨꯇꯨꯝꯒ ꯇꯥꯁꯤꯜꯂꯒ ꯂꯥꯎꯗꯣꯏ ꯁꯨꯔꯣ ꯀꯣꯛ ꯆꯠꯂꯒ ꯅꯨꯄꯤꯗꯣ ꯂꯧꯔꯗꯤ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯈꯤꯕꯣ ꯗꯞ ꯀꯛ ꯍꯩꯕꯣꯏ ꯍꯦꯛ ꯇꯧꯔꯨꯗꯅ ꯏꯅꯤꯡꯇꯕꯗ ꯅꯥꯔꯦ ꯃꯤꯠꯁꯦ ꯃꯅꯤꯅ ꯑꯗꯨꯗꯤ ꯇꯧꯊꯧꯉꯝꯕ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯅꯨꯄꯤꯗꯣ ꯐꯥꯎꯔꯁꯤ ꯂꯥꯛꯑꯣꯕ ꯏꯅꯥꯎꯇꯣꯟꯅ ꯉꯥꯏꯈꯣꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯣꯞꯄꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯐꯥꯕꯒꯤꯗꯤ ꯊꯧꯅꯥ ꯐꯈ꯭ꯔꯦ ꯅꯁꯥꯒꯤ ꯍꯥꯟꯅ ꯑꯝꯇ ꯐꯥꯒꯦꯗꯤ ꯂꯩꯇꯦ ꯊꯧꯉꯝꯕꯗ ꯃꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯍꯣꯏ ꯇꯁꯦꯡꯅ ꯅꯪꯅ ꯃꯤꯔꯥ ꯂꯩꯃꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯅꯇꯥꯎ ꯑꯣꯏꯁꯨ ꯅꯪꯒꯤ ꯑꯅꯤꯡꯕꯗꯤ ꯌꯦꯠꯂꯣꯏ ꯑꯗꯨꯕꯨ ꯇꯧꯍꯩꯗꯕ ꯊꯕꯛꯇꯤ ꯅꯪ ꯇꯧꯒꯦ ꯈꯛ ꯈꯟꯒꯅꯨꯀꯣ ꯏꯇꯥꯎ ꯍꯌꯦꯡꯁꯦ ꯅꯪ ꯃꯤꯔꯥ ꯂꯩꯃꯕꯨ ꯆꯦꯜꯂꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯌꯥꯎꯔꯣꯏ ꯅꯣꯏ ꯐꯥꯎ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯁꯤꯅꯤꯡꯗꯤ ꯇꯜꯂꯦꯕ ꯊꯧꯉꯝꯕ ꯏꯅꯥꯎꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯊꯤ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯅꯪꯁꯨ ꯐꯔꯦ ꯍꯌꯦꯡꯗꯤ ꯑꯩ ꯂꯩꯃꯕꯨ ꯁꯣꯏꯗꯅ ꯆꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯛꯂꯕꯗ ꯃꯇꯝꯅ ꯅꯨꯄꯥ ꯃꯔꯤꯗꯨ ꯃꯤꯔꯥ ꯂꯩꯃꯕꯨ ꯐꯥꯗꯧꯔꯤꯅꯤ ꯍꯥꯏꯅ ꯃꯅꯤꯡꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯆꯠꯅ ꯃꯅꯤꯅ ꯍꯥꯏ ꯑꯁ ꯅꯨꯄꯤ ꯐꯥꯕ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯁꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯐꯥꯕ ꯆꯠꯃꯤꯟꯅꯁꯤꯕꯨ ꯏꯇꯥꯎꯆꯥ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯍꯥꯎ ꯑꯃꯅꯤ ꯕꯣꯌꯥꯏꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯕ ꯆꯠꯄꯁꯤ ꯃꯉꯥꯏ ꯁꯣꯅꯣꯁꯤꯗꯤ ꯏꯅꯥꯎꯇꯣꯟ ꯃꯈꯣꯡ ꯑꯗꯨ ꯊꯥꯅꯤꯡꯗ ꯊꯥꯡꯂꯒ ꯏꯁ ꯅꯣꯏꯕꯨ ꯇꯞꯅ ꯆꯠꯁꯤꯕ ꯑꯩ ꯅꯥꯇꯣꯟꯒꯁꯤ ꯐꯨꯜꯂꯤ ꯖꯨꯒꯣꯠ ꯑꯃ ꯆꯥꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯃꯁꯤꯡꯕ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯊꯧꯉꯝꯕꯅ ꯅꯣꯏ ꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯟꯈ꯭ꯔꯣ ꯑꯩ ꯂꯩꯃ ꯄꯨꯗꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯃꯁꯤꯒꯤ ꯊꯧꯉꯝꯕ ꯍꯥꯏꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯕꯥꯜꯅ ꯊꯣꯏꯕꯤ ꯐꯥꯕ ꯆꯠꯄꯗ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯔꯥ ꯂꯩꯃꯁꯦ ꯃꯥꯅ ꯁꯅꯥ ꯑꯣꯏꯅ ꯎꯔꯕꯖꯥꯠꯂ ꯈꯪꯗꯦꯅꯦ ꯍꯦꯛꯇ ꯃꯀꯣꯛ ꯃꯩ ꯈꯪꯗꯈꯩ ꯄꯥꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯁꯣꯝꯗꯅ ꯃꯤꯔꯥ ꯂꯩꯃ ꯃꯥꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯅ ꯄꯨꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯝꯕꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯇꯥꯂꯦꯟꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯗꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯔꯨꯅꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯊꯥꯕꯜꯂꯤ ꯑꯩꯁꯦ ꯇꯥꯂꯦꯟꯕꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯊꯦꯡꯅꯖꯕꯁꯦ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯕꯜꯂꯩ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯩꯁꯨ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏꯅ ꯈꯟꯖꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯀꯣ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦꯕ ꯍꯣꯏ ꯆꯦꯜꯂꯁꯤ ꯇꯥꯂꯦꯟꯕ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯗꯨꯗꯤ ꯀꯝꯗꯧꯕ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯕ ꯑꯁ ꯃꯥꯒꯤ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯕ ꯆꯦꯜꯂꯁꯤꯁꯨ ꯌꯥꯗꯕꯤꯗꯨꯕꯨ ꯃꯄꯨꯟꯁꯤꯒꯤꯅꯦ ꯅꯨꯄꯥ ꯐꯪꯗꯕꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯖꯔꯁꯅꯤ ꯅꯪꯒꯩꯗ ꯊꯨꯡꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯇꯥꯂꯦꯟꯕ ꯆꯦꯜꯂꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯁꯦꯕ ꯂꯥꯛꯑꯣꯁꯦ ꯑꯁ ꯊꯥꯕꯜꯂꯩ ꯅꯪꯁꯤꯗꯤ ꯊꯥꯕꯜꯂꯩꯅꯤ ꯅꯪꯒꯤ ꯅꯒꯨꯜꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯩꯕꯨ ꯍꯣꯏ ꯍꯥꯏꯗ ꯉꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯤꯗꯕꯨ ꯅꯪꯒꯤ ꯅꯗꯧꯁꯤꯗ ꯍꯣ ꯂꯥꯛꯎ ꯆꯦꯜꯂꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯆꯠꯈꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯍꯧꯏ ꯃꯤꯔꯥ ꯂꯩꯃ ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯗꯤ ꯁꯤꯟꯊꯔꯛꯏ ꯃꯥꯒꯤ ꯇꯅꯧꯔ ꯈꯖꯥꯏꯗꯒꯤ ꯑꯗꯨꯕꯨ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯈꯟꯅ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯇꯝꯅ ꯇꯞꯅ ꯁꯨꯝ ꯆꯠꯂꯤ ꯍꯧꯈ꯭ꯔꯕ ꯁꯥꯡꯂ ꯃꯇꯝ ꯀꯌꯥꯁꯨ ꯃꯤꯠꯃꯥꯡꯗ ꯁꯨꯝ ꯎꯔꯛꯄꯒꯨꯝꯃꯤ ꯄꯤꯔꯥꯡꯅ ꯃꯌꯦꯛ ꯁꯦꯡꯂꯛꯇ꯭ꯔꯕ ꯃꯤꯠꯌꯦꯡ
Amutang pena misna usinjaduna sintahali mitkipi. Wakal wana tumin pukrimpan aduda tapna sumlakpada. Kanghaudana boyay mani anina. Miralay magi makudang adu taphaduna hekta singi. Wakal amada tarubi masu kang pre kangduna hay. Ay ma, he, kaino, tado hay bani. Kaino noy tagsibo. Haiduna makut adu nantok na biyali. Tanza sida, taungamba sa changsilagduna miralay mabu paibam na duna thanglaga hekta puki. Miralay mabu puduna yang nasa kriba taungamba yeng duna inauton. Miralay magi tahuraba sanabo na dubu kundatuna matom taizawi. Pukrini se. Nung sana sa zilakbaga chak manakri. Sanabon sina, ina paibu taribu tawisiba. Pare, payumda pubiragi sisu. Hayangway, mawurakanda sisinazanaba. Asi haiduna inauton nokmi satkirami. Somnara taungamba magi mayum yoraklaga miralay mabu pamungado lakta langsili. Nupiduso, makwangado yasilaga tabagi naman kibana kaplay. Uy ma, ayo, nay! Ay si, kwanga silo ay tiyaman. Isono no pa, ano may kanalag nage? Ay kwang si tiyadi, kamay daw niya. Ay buhat lagi, hay na ha! Taungamba matungon toklaga makwangado metu na hay. Karakana tadagramali ay soykri sauno. Aduga nang mapantor po siya rin ay nasilabani. Aduna kasida nangadum layo. Ha? Kaino? Ay sin mga moy. Tali. Ay sin hindi. Ay yung dahan siya. Hay doon na miralay ma sa tawagad doon na toke dawin. Masida tawangamba magudang na pa doon na hay. Hay! Nakong doon na tudir siya sida tuminpam lagalayo. Lamyam hinga no angang. Nasina ay napudara din ng wantaraga sini nupinan ko. Nusiman bagi pubidrabani na. Kaya nang naimu puraga ay na nang dumdaw na tumilega dra nang supuga niya na samga do pwede nang nabigya para na nang hato ka niya kasi nang nahalagi na. Hay doon ang miralay ma taungang bagi masamdo hekta pwedali. Nupado su naman kiba na saudo na hay. Hey, Layma, tado mi. Nang ay hudang si shibu soy ko. Ay, tado waling sabi. Hay doon na anido punari budo tabada mani boyay anina mapanilip to na hainari. Itaw boyay. Ani si punaw da sinarabra kang dini. Pamungal ay tudi pa ganang tawkran. Nupi si itaw nga man na pura di siranimda si kamdo silaw itaw. Hoy ni itaw mani. Nupi para bray babu ani siya tok na namali. Tasata ba tari. Ito sa masitaw. Inaw doon. Miralay magi sanabula do kondo na ukugden ato da ngaraga lepaga tap na hay. Ay isang mga mzaroy, ni matay manaw ka to da noisag. Sopa yang minati ay. Boyay na. Do, nang bu, mo si putat na rin haibani. Di, kamdok mo da sum ni haibani. Lao, da kamdo siya. Si hay do na humdo, tong sa tangdok to na sanglagpada, tonggang manahay. Hey, Layma, ay kuminang bo. Ay kuday na may si, nili haibani. Hando babta. Hay do na, magi kuday singlibo do ubada inautot, mamit ka do usin do na hay. Ay na, sangning di haibado niya mo si. Sanabun na siya, swaya tamamagin. Ay doon na, yung na sasakragi. Miralay man na taunggambagi kuday na may nasiliba do sat handoi. Asawa di handa, makudomi ka do sing do na hay. Nang, ay nahatok bigan ni kango na, nupi mo sita ba? Yari, yang ininje. Nakudomi masani gay na, may kit marumay mo do, sada ulan. Hay do na mataw humda, amo onsin do na hay. Itaw hum, horen, ganu sarsi, chat, ganu law. Nupi siya, tonglon silaga tamamasi. Hairaga miralay madu tonglon sinduna tanamlaga makoy mari nok na satkirami. Miralay masu tongnaw do paiduna laukong do na lehowi. Hemi patasa! Ay mo tado! Ayum zatke! Ima! Ay mo kamay! Iyum lalag do ino! Hay do na madom kaptur lehowi. Adubo, layman na tabalega senki mo do ning singlaga madom ta amug suhaysay. Ay nanong sisa mamana di. Ay mo handok piramlaga. Ay nanong sunusida mo na pasinadi. Ay mo paraga lawpang gamini. Pay, ato da iso, taungang badalay ni ba? Ay mo nusibi ba, magagalay rohay na. Iso ng tama ba ni, layman taba ni. Ato po, saun ng kreda ko. Som da inaw doon, taungang madoon sindo na, nagsilagahay. Itaungang ba, nang nangang masingam ini ko. Noong matoro nang inabiuin niya ba do. Husik di, punsigi o yun niya, na drop. Oh, itaw inaw doon. Anam kan manusiba, puloy da, pantungoy ba ni, nang sugaw mo no. Nung manusira ba, para ka laro si layay di. Itaw nga bagi sigumbi, mabugta pinupiyor di pay.
ꯃꯁꯤꯡ ꯐꯠꯇꯕꯤ ꯅꯨꯄꯤꯗꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯄꯨꯟꯁꯤꯁꯤ ꯂꯣꯏꯅ ꯀꯤꯖꯩ ꯑꯗꯨꯅ ꯀꯣꯟꯅꯅꯦ ꯀꯣꯏꯅꯔꯒ ꯑꯣꯏꯅ ꯆꯦꯜꯂꯒꯦꯗꯤ ꯅꯠꯇꯗꯤ ꯀꯤꯖꯩꯕ ꯌꯥꯔꯦ ꯌꯥꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯤꯒ ꯊꯨꯡꯅꯕ ꯅꯨꯃꯤꯠꯅꯤ ꯏꯟꯁꯥꯡ ꯍꯥꯎꯁꯤ ꯆꯥꯔꯒ ꯋꯥꯊꯤ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯃꯔꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯉꯝꯕꯒꯤ ꯑꯅꯝ ꯀꯟꯕ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕ ꯊꯃꯣꯏꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯤꯔꯥꯂꯩꯃꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ